India ki matik sadraba Union Education Minister Dharmendra Pradhan bu moral ground da fam thadu haiduna ngarang Delhi da sanction ki ba miyam gi khongjang adu da sarugya ki ba Congress ki lusingba Rahul Gandhi bu Delhi police na fajinduna thamkiba bu yaning de amadi mahiroi singi punsi kalu haiduna ngasi Manipur Pradesh Congress Committee Mpcc na Congress bhavan dagi Manipur gi lok bhavan fawba laktuna khongjang sanction krai Mpcc na sinduna Congress ki lusingba kya na sarugya aduna sathakiba amadi sanction ki ba Chatkhre khongchat adugi matung Imphal gi lok bhavan da leiba Manipur gi Governor Ajay Kumar Bhalaga Congress ki lusingba singa unaduna point mari yawba memorandum ama pisinduna taksin ki ngasi Manipur gi Governor ga unaduna pisin ki ba memorandum aduda Union Education Minister Dharmendra Pradhan athuba matam da resign tawgadabani mairoi singi punsi kannabagi sathariba Parliament mifamda sabsaba warep ama lawgadabani amadi niyom sumna exam pangthonaba khanagadabani Delhi da sathakiba mahiroi singi khongjangda mahiroi singda paliba FIR sing withdraw tawgadabani amadi sep Manipur haiba point sing yawba memorandum adu Mpcc gi president Okram Ibovina kujek piduna governor da khusina ki hairi Mpcc gi president Okram Ibovina paumi singda hai leibaga sigi mahiroi kya net exam da question leak oirak padage mahiroi kya gi punsi mang ki badu gi matang da lawgadaba thaudang Union Education Minister Dharmendra Pradhana lokhatabana Mahak moral ground da resign tawgadabani haiduna khongjang sanction ki khongjang adu da saru yakiba opposition lusingba Rahul Gandhi bu fajinduna thamba asimak laibak thibani democracy satpa leibak ama oiba targa su democracy gi wahan thok leitraba BJP legana tawningba da tawduna mahiroi kya gi punsi kanbagi mohta exam thaba fawba lalonbagi mongda lakpa asimak kiningai ni mahiroi singna asumba fangnaba khongjang sangsilakpa si leibak ki democracy gi mayokta natte demand tawriba singi Rahul Gandhi na hojik sathariba parliament ki mifamta question leak oibage hiramda kupna khana nenanaba haibada leithokuna lakhibane hojikti opposition lusingbage pressure dage hiramasida khana nenagadawre haina Ibovina makha takhi democracy satpalaipa amada ngarang chau khraba lok sabha gi opposition leader mabu si Rahul Gandhi ji da tawkiba manner moina detail tawga pun kaya thamkiba adusu Rahul ji gi demand si atai na tieba Need ki question leak oiba se masigi responsibility oiba title lobham thokpa Union Education Minister se should be resigned immediately on moral ground da karigino haibabu India da youth sing particularly chhatra sing students sing se moi ki future laitre any type of examination se clearly yamna clean noina tawbiba masi khaptal laire da masi su loina ba thingjel lakna business ki type ta sathare e sima haiba sep students haibadi India ki future kan ba haibane ba si Rahul ji na haridi